Churachandpur and Kangpokpi district anida leideba 𝗲𝗂 shing CBSE affiliation ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ section ꯍꯧꯗꯕꯗꯒꯤꯅꯤ ꯆꯦꯟꯅꯕꯁꯤꯡ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ Churachandpur and Kangpokpida ꯂꯩꯕ 𝗲𝗂 CBSE ꯑꯣꯟꯊꯣꯛꯂꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ MSFꯅ ꯂꯩꯉꯥꯛꯇ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ School affiliation re-engineered automation system 𝗧 matung inna Churachandpur district 𝗲𝗂 𝗫𝗏 aduga Kangpokpidana 13 puna 35 school CBSE da affiliation tawre haibagi report laikre hariba 𝗲𝗂 sing asi lengaki maikaidagi no objection certificate NOC pigadabani haina phongdokkibasu leirabane Manipur da chalairiba 𝗲𝗂 natraga Council of Higher Secondary Education Manipur ko sem da affiliation tawriba 𝗲𝗂 ama CBSE da affiliate tawge hairabade lengakna 𝗲𝗂 adu no objection certificate NOC pigane masimak nasu education minister na phongdokkiba ing kumja lisingani kungi me thada 𝗲𝗂 amakhak natana masigi matungda 𝗲𝗂 amatada NOC piba leitri haiba wafam asini leiriba 𝗲𝗂 amatada lengaki NOC yaudana atopa board amada affiliation tawbasu yade cheirak asida Churachandpur amade Kangpokpi district anida school sing CBSE da affiliation tawramle haibagi mari leinapa NOC pibagi zonal education officer 𝗫𝗍 gi khudek fawba saduna hairiba aranba thabak asi Chatharamliba haina su phongdokpa leirabane maram asina 𝗫𝗍 gi April tha fawbada school tara megi matungda school taramaga punna kunmanga CBSE da affiliation tawrambaga loinana Churachandpur amade Kangpokpi district ani sida punna 35 yauna CBSE da yaure haina phongliba si karamba mongda Chatharambano thidokpiyo masigi matangda akanba khongthang lokhatpinaba MSF na phongthorakle cheral asina makhatana hairiba aranba thawong sing asi paikhatpada ꯆꯦꯟꯅꯕꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ NOC ꯌꯥꯎꯗꯅ ꯇꯧꯔꯝꯂꯤꯕ ꯀꯌꯥ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ MSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇ ꯍꯥꯏꯖꯔꯦ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯍꯧꯗꯦ ꯇꯥꯛꯂꯝꯗꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯇꯧꯕꯤꯒꯅꯨ ꯆꯞ ꯆꯥꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯊꯝꯂꯛꯂꯤ